Director Health Services Manipur amadi DC Thoubal gi pautak matungina Thoubal District ke manungda leiba unauthorized oiba amadi registered tawdaba private health institution kuntra homdoi khudakta gi thingzinle makhatana hangba yanabagidamak register tawsinbiu haina Chief Medical Officer Thoubal Dr. Krishna Chandra Luwangna phongdorakli ngase nongtil Chief Medical Officer Thoubal gi office ta pawgi mifam pangthokladuna CMO Thoubal Dr. Krishna Chandra Luwangna hai patient singda pamdaba thodok sing thoktana bagidamak Director Health Services Manipur amadi DC Thoubal gi pautak amagi matunginna Thoubal District ke manungda lairiba private health institution kudingna chahi asigi July tang 15 fawbada register tawna bagidamak hawkiba chahi asigi March thada khanghanba laikhre Private health institution kudingna Manipur Nursing Homes and Clinics Registration Act 1992 and Rules 1993 gi makhada register tawgadabani maramasina CMO Office na July 15 dagi Manipur Police ka loinaduna chathaba drive ta district asigi lilong Yairipok proper Thoubal amadi Wangjing ye koibada register tawdana amadi unauthorized oina clinic hanglamba private health institution kuntra humdoi masak khangdoktuna khudaktagi thingjinma ngamle makoi kuntra humdoi asigi manungda taramari di nauhonana register tawre haina che chang puthorakpana makhatana clinic hangba yabagi ayaba pikre Tingzinduna thamliba atay private health institutions sing amadi nauna hangdokningba singnasu Manipur Nursing Homes and Clinics Registration Act 1992 and Rules 1993 gi makhada register tawbinaba appeal tawbaga loinana chathakiba drive aduda mating pangbikiba praja section pumba busu apenba phongdokchari haina CMO Thoubalna phongdorakhi ngasi 23rd July 2026 da koina March thadagi hona jathajarakpa ekhoi unregistered amadi unlegal ekhoi clinic amadi ekhoi nursing home amadi laboratory home sing ekhoina si register tawna wa hina ekhoina March dagi hona ekhoina jathajarakpani ekhoina masi ekhoi DC amadi ekhoi director gi direction makhada jathajarakpasida ekhoi show cause notice amadi ekhoi undertaking mayam lojje khare private singda masi phajana register tawna niyom chumda wi natraga de ekhoi gi praja gi akaiba haidi laboratory da kaida ekhoi report ta lana pisan mamadu mayam do ekhoi control tawna mi dawta si ekhoina si tha March hadagi chathajarakpani aduga ekhoi gi last haibidi aroiboina ekhoina July gi 15 dagi ekhoina masida bauda restart tawdaba amadi magi pollution fire asina singba ekhoi kano sing si certificate lawdaba sing si close tawba hojare aduna ekhoi July 15 dagi tawraga ekhoina Lilong Yairipok amadi Thoubal amadi ekhoi Wangjing singba singda leiba clinic singbu ekhoi check tawra matungda ekhoi police personnel sing yauraga ekhoi thingjanjare the thingjanba sida ekhoi masing kuntraumdoi habidi 33 ekhoi nursing home dental clinic na singba singda ekhoi drive chathabda ekhoi magi matik chaba kano phangamdabdagi ekhoi 33 thingjare aduga in the meantime ekhoi na dum madu masigi si ekhoi noi register tawiu amadi register taw matungda ekhoi amu hangba yagani hainibagi poktak chu pijarame aduna adugi matungda ekhoi drive chathaingai da moi mi ajike nursing home kano se dental moi si mi 14 masing asi moina si puraga la director da je thajan bagi moi gi che chang churaga aduna moi di ekhoi na mu reopen tawba yahankre aduga atai sing su ekhoi na dum phajana niyom chumna registration tawbiragadi ekhoi makhata na dum hangbi oina ekhoi na madugi pauchen do chachare aduna moina kaimba chi chang sing du phajana pubiragadi
ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯍꯥꯡꯍꯟꯕꯒꯤ ꯑꯌꯥꯕꯁꯤ ꯑꯗꯨꯝ ꯄꯤꯖꯒꯅꯤ ꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯄ꯭ꯔꯖꯥꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯑꯀꯥꯏꯕ ꯍꯦꯜꯊꯀ ꯃꯔꯤ ꯂꯩꯅꯅ ꯃꯁꯤ ꯅꯤꯌꯣꯝ ꯆꯨꯝꯗꯕ ꯊꯕꯛ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯊꯤꯡꯅꯖꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯄꯥꯡꯊꯣꯛꯆꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ